United Naga Council UNC Nangarang Kuki Meeoi Tara Mari take the Kaitana Thadokraba Matung Kuki Kulai Pibasingna Phajinduna Thamkiba Nagagi Bicham Tarukti Aseeba Hakchang Ngasi Nungthil Kangpokpi District ki Manung Chana Leiba Leilon Wi-Fi ki Naknaba Mafam Amadagi Phangba Ngamkhre Manipur Police CRPF AR gi teamna pungkun mari chupna thiba humba gi thabak chatharakpada Kangpokpi District ki Manung Chanba Mafam Amada Ngasi Nungthil Aseeba Hakchang taru adu phangkhibani hairi Security Force ke punwa team na Aseeba Hakchang sing adu lokhalaba matung Jenims ki Mirel sangda purakani hairi madugi pau phangmadagi Jenims ta Naga ki luchingba yauna Meeoi kyana laktuna Hakchang sing purak pangai na ke adubu pau asi file tawba faubudi Meeoi taruk adugi Aseeba Hakchang sing Jenims ki Mirel sangda yaurakhide ngasi phangkhraba Hakchang taruk adu Leilon Wi-Fi khullagi haukiba me 12 da kuki khulai paiba signa Phajinkhiba mafam khangdana leirakhibani Aseeba Oina phangle hairiba Hakchang sing adu PR Ken Pibo Rep Manu Penrong Wibo Fenrin Lungbo Dilip Amadi Kali Wangbo Oigani Hairi Makoi Phajinkhiba numit adugi matung numit kharani leiraga makoi sikre haina social media platform singna viral oirakhibani Amaromda Manipur Police na thadorokpa warol ki matungina Manipur Police CRPF Assam Rifles ki apunba personal chamri yangkhaina forensic expert amasung sniper dog ki matenga loinana pungkun ga mari chupna thiba humba gi thabak chatharba matungda ngasi Nungthil Aseeba Hakchang taruk phangba ngamlei Hakchang sing adu mamang tha me gi tang 12 da Leilon Wi-Fi khullagi Phajinkhiba Meeoi taruk adu oiramba yai hairi thaudo asigi matangda mathau taba logi oiba thabak lokhatpaga loinana makha tana thijanbagi thabak chathaba hokre hairi adumoinamak Phajinkhiba Naga gi Meeoi taruk aduni haina phongdok tabaga loinana karamba mafamdagi phangmano haiba chapchana pankhide